KUKI IDP amagi sifai oiba masanupa isauna senthakibadagi leikhidre state asida hauzik thogliba kangluki rang asina maram oiraga Churasanpurgi NS Khongjam 5 village da leiba IDP amagi Kashmir da sifai oina leiba masanupa ama isauna senthakibadagi leikhidreba miyai adugi mamingna Jimmy Ngamilun Mate Kawi Manga Suba Assam Regiment leibane Manipur gi sahum phaidagini handak thokiba kangluki rang aduna maram oiraga mahakki mayum makai sutumna amang ata thokibane mahakki imung manung pumba haujek Churasanpur ge NS Khongjam 5 village ta lanjenaratuna IDP oina leire Army official source amana hyriba haukiba August 19 gi numidangda Jammu and Kashmir ge Senap Turel gi imai asika hena wangkhalaktuna makoina leiriba manga suba Assam regiment ki post aduda khanghaudana ichau tholake Loinana numidangi amamba matam aduda irei kallaba ising isau aduna rifleman Jimmy asi chentharaga poke thagdok adugi pau fangbana regiment adugi kangbu singna pungkun mari chopna rescue operation chathake adubu asi haksang oina mathang nongan ba August 18 gi nungthil pung ohum tabada fangke thagdok asina lanjen aduna leiriba mahakki imung manungda achoba chaitheng ama mayok nare haire Kokomina sinduna PUCL gi IPT gi report review tokre police station da complaint fine tokre Delhi da West Toba PUCL Koba Organization Amana Manipur da Thokli Bairanga Sigamari Lenena Puthoki by Independence People's Tribunal Report IPTR gi matangda ngasi Kokomina sinduna ngasi Hotel Infan gi Siroi Hall da review meeting pangthokre amarom da PUCL na phongkiba report adubu yaningde amasung report adubu phongliba aduda senari basing gi mathakta an gi oiba action lokhot kadabani haina yangang Pokpi Police Station amasung Lamlai Police Station da khul kayagi miyoi singna wakatkhre pisinduna complaint file tokre PUCL ne pisin kiba report adugi mayokta ngarang Imphal East ki Saijang Sabungkhok khunau thamna pokpi sanasabi gwaltabi amasung yangang pokpi gi miyoi kyana yangang pokpi police station da complaint fine tokhe aduga Imphal East ki khultara taruki yamlaba miyamsu Lamlai police station da su masiga sap manana report adubu fongbada yauri basingi mathakta logi oiba action lokhot kadabane haina complaint fine tokhe amaromda Kokomina sinduna ngasi Hotel Infan da Kokomi gi convener Khuraizam athobana preside tawduna amade Professor CS Ranjanna moderate oiduna pangthokhiba review meeting aduna PUCL gi tribunal report adu chapter wise oina review tokhe report adu da maitai community bunna anti Indian oina uhanba aduga irang asida yamna bias leiba moongda singi police station singdagi yamlaba kusu khulai sing lot tawkhiba apaba makhlgi khulai sing paiba KUKI militant sing chenabagi tawdok sing lamkhai lana sangsilakpa drol yauna apaba makhlgi khulai sing KUKI khulai paiba singna sinakhiba dubudi karimata pande haina report adu yamna bias leiba amani haina yaningdaba phongdorake Miyoi lising mga gachani humputra tare na kuyek piduna PUCL gi mathakta FIR lokhatnaba police ta wakatkhre Imphal East district ki tongan ba police station singda People's Union for Civil Liberties PUCL na phongdokhiba report amada hauzik thogliba Manipur gi irang asinda maru oina tampaki lamdagi irang horakhibani amadi nakan namadagi yanglaga phongkhiba report adu aranba yumpham yaudabani report adu puthokliba amasung phongbada yauriba khudingmakki mathakta logi oiba thabak lokhotuna matik chaba cherak pibiyo haina police station singda chatuna ngarang wakat jero pisinkhre ahanbagi oina Saijang Sabungkhok khunau thamna pokpe sanasabe yangang pokpe amasung gwaltabi dagi punna khul tarik ki khunja singna wakatkhre lising amaga Samapan nimpu yangang Pokpi police station da lakura pisin ke wakatkhre pisin balak pada yaukiba Sabungkhok mera paibi gi president Haikrujam memsana phongdokhiba da PUCL na nakan namatagi yanglaga phongkiba report adu aranbani report ama phongge hairabadi yamna kumna thijinba mathautai namatagi yenglaga phongliba sibu puthokliba madi mari leinaba singda logi oiba mijeng changbiu haina phongdoke makhatana Lamlai police station da su khuntara taruk leimakhong mapal nongada telauchana tingnungkhok napat nongren nongdam nongpok kaksing nongpok hairok ningthem sakhul Lamlai chalo pudongbam yorbong sombong relief camp nongada relief camp ta leiba miyoi lising ahunga chaniga humputara mapanna PUCL gi mayokta wakatkhre sing pisin kre PM Modi September gi ani suba sayolda Manipur lakani panare
Leibak asigi Prime Minister Narendra Modi mathang tha September gi ani suba sayolda Manipur da lakani haina panare mahaki khongsat asigi mangoina na hauji lega ki official singna Prime Minister gi khongsat asiga mari lenena makoi gi oiba thabak thoram sing pakhatna ba haukre thajaba yaba mafam dagi phangba pau amana hai mathang tha gi tara mari natraga na tara manga da Prime Minister Manipur da lakna ba tharang tawre mahak Mizoram da pangthokpa railway station sangaba gi thoram amada yarom laba matungda nongthak lambi da Churasampur da lakani Churasampur da KUKI lusingba sing unaram laga tungda Imphal da amuk lakani Mafam sida mahak public reception ama pangthokadra natragana pangthok loidara haibadu made chapchana khangba ngamdrei nomakhaki oiba khongsat asi loiraga mahak Guwahati gi damakta Imphal thadokhigani adumapu political nainaba singna phongdorakpagi matung inade Manipur da hojik thokliba kangluki rang asigi warosin purakringaida Prime Minister na Manipur da lakani haiba wafam asi napchaba wale masigi sumathakta state asida president ru zarairaga democracy gi asengba saktam matuna leiringaida mahakna mangak thekatna Manipur gi miyam mangda lepkani haibasi thajaningai oide adumapu mahak Mizoram amasung Assam da disoidana lakani mahaki khongsat asigi matangda BJP gi MLA kharana phongdorakpagi matung inade haujingmaki oina president rule popular government ama lehallakani haibagi thajaba makti leitre adubu mahakna Manipur da laklamlaba matungda anouba government ama samlakani haibagi thajaba lei Prime Minister na Manipur da lakningbagi wakhalola se maike kyadagi mahakpu chananaba wakat lakpadagi ni haire Churasampur da nganu huranba ama phare mahak asi senai da thabak tawraga leirame su haire ZRO amasung ZRA da yamna usit thawoidana wa yamna ngangba mi amane haina su haire Russia ki President Vladimir Putin India da December 3 lakadore December 3 Russian President Vladimir Putin India da zakane haina Kremlin na phungdokre United States na India da tarif thamkibadagi Russian amasung India gi mari hena nakslakpaga iroinana Russian President na India da zanana batharang lakhalakibane September amada pangtokadaba regional summit ama yawba lakpada Putin na India ki Prime Minister Narendra Modi ga unaduna hakthengana wari sanagadare Russia dagi makhatana thaulei haibagi damak US President Donald Trump na India gi mathakta tarif thambagi wafam lakthokpa leikrabani matam kyagi mamangdagi India amasung Russia gi marakta asetpa mari thamnaduna lakhibaga iroinana India da khulai khwaidagi masing yamna yonbada lebak sing manungda Russia su amane kumja lesingani kunithoi gi February da Russia amasung Ukraine gi marakta lan songna khraba matungda nongpok lebak singna Russia gi thabak thoram singda khut thingjinnabaga loinana lebak asida mapa lebak singda pot jonbagi sang hantahanaba thorang kaya lokhatura lakhibane adumoinamak India na Russia dagi makhatana thaulaituna lakhibane